Kshetrigaoda Drugta Chennaba Faba Changluba Inspector Thangna Thillakhre Imphal East District ki manung chanba Kshetrigao Yumkhaibam Laikai area da ngarang police na drug lalonba miyoi Faba Changluba da miyam na irang haurakpadagi police inspector aswagapan nangkhre thogdok asigi matangda press na phangba paw amagi matungin na ngarang numidang pung 8 lom tarakpa adwaida Imphal East District Police ki team na drug ki case amaga mari lainan na Kshetrigao Yumkhaibam Laikai gi area da MD nazakat ko bamyoy Faba Changkhe Maduda masing yamlaba miyam thoraktuna police ki thabak thoramsingda ayat apan pikhe police amasung miyam anigi marakta ngaihak mungnari ngai talak aduda Manipur Police ki Inspector Rajib ki khutta Thangna Thillakhre haire miyamna akanba mawongda athingba pirakpaga loinana police ki maikaida asogapan nangba yaurbasu MD nazakat po mafam adudagi namduna faraba matung police station da purakhe ngarang chatharakhiba miyamgi attack adugi matangda Manipur Police ki akhanaba team amana thijinba haukhre haire Ayamgi kadar mari hakhibagi mayokta miyamna Ukhrul District pumba shutdown tawkhre handakta Ayamgi kadar kharana ambush tawduna lubasigi stern flank ki measure ama yauna makok thongba kedar mari hathiba thogdok adu yaningdaba phongdoktuna tangkhulgi miyamna ngarang Ukhrul District headquarter da wung tangkhul region ki office mai thaduna mangta han khraba tungda ngasi nongmagi oina Ukhrul District pumba shutdown tawkhre wung tangkhul region ki manungsana leiba hongbai village da Naga Army ki personnel mari hathibagi thawong adubu All Naga Student Association Manipur ansamna condemn tawrakle lubasina thadorokpa cherol amana hai apunbagi saktam sagatpagi tangai fadaba tanfam laklaba matam asida Naga Army ki personnel hathibagi thawong aduna furupasigi miyoi pumnamakta ningba kaihalle chairaksida Chief Minister Yumnam Khemsana Ukhrul District ta khundariba tangkhul Naga furup ki miyoi sing pukning fadavina ba masung Laingangna law and order ngakna bohonari basida mateng pangbiyu haina appeal tawkhre